RK ICHANTHOIBI kidnap taunaba hotnaramle kanana karigidamak taubano pendaba lairabasu wari sanasi haina RK ICHANTHOIBI na fongdorakli. Ngarang numidang pung 9:00 tarakpa matamda sakhangdaba miyoi 5 laklaga Sagolban Tera Amudon Akham Leikaidagi RK ICHANTHOIBI fanaba hotnaramle hairi. Thodok asiga mari lainana Imphal Police Station da case ama register tawkhre. Hauzik faubagi oina kanana karigidamak tawramlibano haiba adu khangba ngamdri. Hiram asiga mari lainana ngasi Manipur Press Club ta pangthokiba paugi mifam amada RK ICHANTHOIBI na haikibada ngarang numidang pung 9:00 helakpada police ki logo napa gari number Thadaba angauba machugi Fortuner garida miyoi 5 nupa 3 amadi nupi 2 na mahaki Sagolban Tera Amudon Akham Leikaida leiba dukanda laklaga mahakpu fanaba hotnarakhibani. Matamadda mahak Facebook ta live thari amadi live adu muthatlo haina miyoi sing aduna nongmai namlaga phone munkhibani. Konna mahakpu faraga punaba hotnabada miyoi sing aduga mahaka muknai hairi. Matamadda mahaki dukanda angang ani yauna nupi amaga lei atopa kanasu leite amadi miyoi sing aduga mahak masa khaktamaka muknabani hairi. Mahakna makhata na hai Ngasiphaoba party amaga natraga kanagumba amataga chinda paudanaba leikhide karigidamak mahakpu kidnap tauba libano haiba asi Tokpiyu. Mahakna hai mahakti Manipurgi issue ama hekda thorakpada apunma khunai pamluba amadi systematic pambana appeal chachaba khaktani. Amaromda ngarang munkhiba phone aduda record mayam ama yauri cookie maitai lan asida cookie gi loophole oigadaba file kaya ama yauri maramaduna nachan nache nachani khallaga amadi masel ni khanbiraga phone adu athubada sinabirau hainasu mahakna mari leinaba miyoi singda appeal tawrakli. Loinana ngarang laklamba miyoi sing adu khunek mali amadi micham prajada kihan khanganbagi thabak asi masina aroibasu oihanbiyu. Pendaba leirabasu wari shanasi table talk tausi haiki. Thodok asiga mari lainana police na suningthina thizali amadi thabak fazana tawri. Munkhiba mobile phone adugi last location record asi nambolomda oiri hairi. Kasina mangarang oni daba tudo haibatare ko aina dukanda live tharaga leiri adui patakta sahi ama sujibi angang amaga angang gi mama duka aduga sahi tarani thui kap tangai ri dupi macha amaga kusi dukan sida leibani sida thangongdana pung 9 helapa 9:30 dai helapa mata adai da moi tim mama sangi ai customer ni aina khale aina ai se live thari live thabaga changapaga la muthalo hairaga aina kai ki no hai tawga no mai satore no mai se rongchinga kan aina adudi to banu aina muna pa matamda phone se lakhi matam se moi je mabani ki moi nupa ahum nupi ani manungda gari driver do yawi Fortuner ni white Fortuner si yamna ngai badi police ki logo theli akata jarapada adumaina munda bada ina kanano kai ni no na hangba matamda kanam to mai kem kumde kem ngangde mungna bagi nupa du mungna bagi ta ai ba ta aduga ithandaga nupa du mungna ra pai se adugi mati ngo da wa madi oiki hari basugumla ba Manipur si dan mo makangdana asung basidum tatana thoi hai bisa ko lorma khangnare ngasina RK ICHANTHOIBI mapamda toe haijaningi badi Ereicha mayamda aina Ngasiphaoba XYZ organization amadaga ai gasinda pawdanaba ai amta legi balete aduga ani surapada kari maramgi damakta hindangduda mi leitabagi asing matanja adu yengaga nomai nammaga ai gi phone lakhibano phone lakpadana te ai kidnap to lakpani ai kidnap to lakpado ngamodabagi damakta ai ngasi hingaga si phamjari basini laksani bo famdi asigumlaba aiga organization amadagasu chinda pawdawba khanabasu leitana Ngasiphaoba ai khenaba amta leitana miyamgi Ereicha gi damakta honaragasu ai angama lebena laksabane makhata bada boy ai ngangi ai follow ai voice ai ngangi any issue tolo kudi mage ai appeal sajaba systematic pamjaruba apunna punai ma pamjaruba isinawgi marakta khanarapa munarapa hatunarapa ai khoi marakta justice phangaptaba prajagi thajaba mangappada pendagi folawgi ai tasenama lausaki masi Ereicha mayam ai dilai biba na thambiram barem tajai aduna ai aroibada haijani sidi khongloi thuna ai phone adu ai pami phone dugi value nate phone duda record mayam ama ai khogi ukiga maitai ga lan soknariba asida ai khogi mitei gi kanaba uki gi di loophole oigadaba adunga file video kaya ma yauki ibung ipano kusang bada hanggoiraba Ngasiphaoba combined tower sana sabi amanu wan tabi mafam kukina sana sabida
ꯕꯣꯝ ꯀꯥꯞꯄꯛꯄꯒꯤ ꯑꯗꯨꯒꯨꯝꯂꯕ ꯔꯦꯀꯣꯔꯗ ꯑꯗꯨꯒꯨꯝꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯕ ꯐꯥꯏꯜ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯑꯩ ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯏꯔꯩꯆꯥꯒꯤ ꯏ ꯅꯆꯥ ꯅꯆꯦ ꯅꯆꯟꯅꯤ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯇꯧꯖꯈꯤꯕꯗꯨ ꯏꯔꯩꯆꯥꯒꯤꯗꯃꯛꯇꯅꯤ ꯃꯩꯇꯩ ꯀꯟꯕꯒꯤꯗꯃꯛ ꯇꯉꯥꯏꯐꯗꯕ ꯌꯥꯎꯈ꯭ꯔꯕ ꯄ꯭ꯔꯨꯐ ꯚꯤꯗꯤꯑꯣ ꯑꯣꯏꯔꯒꯗꯕ ꯐꯥꯏꯜ PDF ꯃꯌꯥꯝ ꯑꯗꯨ ꯑꯩ ꯇꯁꯦꯡꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯄꯥꯝꯖꯩ ꯏꯔꯩꯆꯥꯒꯤ ꯏ ꯃꯁꯤꯡꯅꯤ ꯈꯟꯕꯤꯔꯒ ꯈꯣꯡꯂꯣꯏ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯏꯃꯥ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯏꯃꯥꯗ ꯄꯥꯎ ꯄꯤꯕꯤꯕ ꯅꯠꯇ꯭ꯔꯒ XYZ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯅꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯈꯨꯝꯅꯖꯔꯤꯕ ꯃꯦꯗꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ XYZ ꯏꯄ꯭ꯋꯥ ꯑꯃꯗꯤ ꯏꯕꯨꯡ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯈꯨꯅꯦꯛ ꯃꯥꯜꯂꯤ ꯇꯁꯦꯡꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯈꯨꯅꯦꯛ ꯃꯥꯜꯂꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯀꯤꯍꯟ ꯈꯦꯡꯕ ꯇꯧꯕ ꯅꯣꯡꯃꯩꯅ ꯑꯍꯤꯡꯗ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯅꯝꯕ ꯈꯣꯠꯄ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯑꯁꯤꯒꯨꯝꯂꯕ ꯀꯜꯆꯔ ꯑꯁꯦ ꯅꯥꯊꯩꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯒ ꯏꯔꯩꯆꯥ ꯏꯃꯥ ꯏꯕꯦꯟ ꯂꯣ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯑꯆꯨꯝꯕꯒꯤ ꯂꯪꯂꯥ ꯂꯪꯖꯦꯜ ꯄꯨꯊꯣꯛꯅꯕꯗ ꯏꯃꯥꯁꯤꯡꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯚꯣꯏꯁ ꯑꯗꯣ ꯄꯨꯟꯅ ꯂꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ